Republic Day nakshilakpaga loinana laukhalakkpa checksil thaurangi saruk ama oina tongan mafamsingda thihumbagi thabak chathakre. Manipur government ki senba chahi English singani tara nipan tara mapan ki budget ta Technopal district ki chaukat thorang sing yahan gadabani haina Guki Chief Association Technopal district na demand tawaki. ISBT mamang dagi kumal lampak taba lambi ki mapalda popam thamliba singna kaikhel sagani saroi habagi chap chaba wafam khanghalu haiduna wakat nifam chathakre. Delhi da Aam Aadmi Party ki MLA kunbu disqualify taunaba election commission na president da recommendation thajan kre party na Delhi High Court ta move tawkre. Amasung January ki tang kun gamathoi da Kenya amadi USA anina umsuba Manipur state with the women's polo tournament ki final da lamba taunaragani. Mayam bu khurumzari edom ning Virpus Impact News ni aidina thingu zamna hauji pungja si fawbagi maru eba pausing mayam da pizari. Republic Day nakshilakpaga loinana tongan ba mafamsingda thihumbagi thabak chathakre. Ngase ayu pung 6 tagi 8 taba fawba ya school police lane da su mafam aduda leiba yum humphuromda changduna thihumbagi thabak chathaki. Imphal West ki SP ki meeting makhada chathakiba thihumba aduda mipa mipundi tawkhide. Nakalamaromda thangal kaithel da su Imphal West commando gi kangbuna thihumbagi thabak chathaki. Nungthil pung mari taba matamda chathakiba thihumba aduda masagi saktakche puthokpa ngamdaba miyoi nipan phagatki. Imphal East su Republic Day nakshilakpaga loinana thihumbagi thabak kansilakli ngasi ayu pung manga makhai taba matamdagi Mantri Pukri Masjid Road Muslim Colony da yum changduna thihumbagi thabak chathaki. Imphal East ki DSP Operations Saklemba amasung DSP Kar Roni ki liching makhada chathakiba thihumba aduda miyoi chamri ga nifurom masak maming khangdoki. Mafam adudagi bhara shanba yumbu tarukna lairiba miyoi shingi maming matha ningthina thamdabagi phagat pagaloinana masak maming khangbang amdaba miyoi taret amasu phagatki. Thobal district ki tongan ba mafam singdazu police na thihumbagi thabak chathanari. District ki manung chanba pechida ngasi su Thobal commando amasung nupi police sing yauna thihumbagi thabak chathaki. Thihumba du Thobal gi SP ke Megha Chandra gi micheng makhada DSP commando AK Sadanandana luchingba Yairipo ki SDPO OC Thobal yauna ayu pung manga makhai taba matamdagi pung amarom chathaki. Thihumba du da punna miyoi kaya masak maming khangdoki loinana mipa mipundi yaukide. Republic Day ki checksil thaurang lokhatpa asigi saruk ama oina ngashi ayuk anganbadagi hauna Singjamai PS amasung Manipur University campus ta leiriba taruk suba AR gi apunba kangbuna National Highway chamaga supna anida thihumbagi thabak chathaki. Singjamai Police Station ki officer in charge and Ingocha amasung taruk suba AR Manipur University ki company commander Major Saurabna luchingba team amana highway asigi lambi mataida khudong thiba thokhan bayaba potlam sing leibra haiduna yengshinki. Manipur University mamangdagi lilong thong phawba chathakiba thihumba aduda khudong thiba thokhan bayaba posak amata thengnakide. Checksil thaurang asi Imphal West ki SP gi akanba yathangi matung inna Republic Day thauram loidriba phawba nungtigi adumak chathakigani hairi. Lupa lakh nipan lomgi oigadaba WY tablet lising kunga konana miyoi ahum Narcotic and Affairs of Border PS na ngarang nungtil chaurakna pung animuk taba matamda phagat pangamkre hairi. Pharaba miyoi sing adudu Technopal gi mauna phaidagi Saimin Thang haukip chahi kunga nipan apokpa Thokulam haukip Churachandpur gi Gothaldagi Thongpang kipchen chahi yangthaiga manga apokpa Late Kiangjam kipchen amadi Technopal District ki Palel New Bridge ki Laisendagi Lulun Met chahi kunga taret apokpa
Jampau Metni Makhoigi mathakta case ama lokhatuna investigation chathari haina PRO Police Department na thokpa chirol amada khanghalakli Manipur government ki senba chahi English ingni taraga nipan taraga mapan ki budget district ki chawkhat thorang sing yauhan gadabani haina Kuki Chief Association Technopal District na demand tawrakli Manipur Press Club ta ngasi pangthokiba paumishinga unabagi thoramda KCATD General Secretary LS Saihayang Baitena Hai Technopal District pu Manipur Laingakna Paikhalakpa Chawkhat Thorang Singda Matam Chupada Nathaiduna Lakli Haina Nungnangba Phongdorakli Mahakna Hai Rural Development and Panchayati Raj Minister TH Biswajit na tongan ba department sing semgatpa amadi district asigi oinasu Chandel district ta lairiba DRDA dagi tongana Technopal gi su khaidokna ba wafam phongdoki adubu hauzik fauba thabak paikhatpa leitri Technopal District Headquarters yauna lairiba tongan ba lambi thongi phibam phagat hanabasu mari leinaba singi pukning chingsilakli loina na mafam asida organic farming amadi sandang yokhatpana ahenba miching changnaba phongdorakli Technopal District haibase border endo marmar ga nangnei aduga yam important ni ada santan nasu Egg is police plan jam lay aduga ate district layer so anowa district high nine district ni high na government na neglect to yade masidi egg is police gadawa urisu develop oigadawa urisu masidi aikoina government request to ba aduga appeal to base thuna DLDA oyo implement loin to bi Board of Secondary Education Manipur Bosemna Education Department ki Principal Secretary Binit Joshi IAS pu Chairman in charge ki thau puhanduna examination schedule lepkraba matam asida board asigi tangdangba chairman ama thamdababu Reformist Students Front Manipur na thokpa cherol amada nungnangba phongdorakli loina na hiram asida lengak na micheng changbiduna athubada Bosem ki chairman thambiyu haina su takshilakli ISBT mamang fauduna chaliba kumal lampak taba lambi mapalda kaithel famliba singna kaithel sagani saroi haibagi chapchaba wafam khanghalu haiduna wakat mifam chathakre wakat maphamadu ima panthoibi street vendor union kumal lampak na sinduna ISBT mamangda chathakibani wakat mifam loi sing aduna phongdorakpagi matung ina Republic Day gi cheksel thaurang lokhatpagi ni haiduna kaithel famba ngarangdagi police na thingjinkhre Pophan Family Basingna Amot Akai Amata Chakhaiduna Tambasunati Ngaihak Laitana Police na Popam Pamba Yani Yaroi Haiduna Athingba Piri Mamangda Palamba Lengak na Kaithel Sabigani Hairamki Hauzik Paliba Lengak Asina Su Kaithel Sagani Haiduna Mari Lenaba Sing Tharaktuna Mafam Sing Yengshin Kiba Laikrabani Haina Phongdoraki Kaithel Sabigani Sabiro Habase Area Pom Mama Lautok Piro Government na hajabana upai karisu lejate akhoi tungda laiba ISBT gi gesigi wang mata phami basing koi sorok se yam pai masida ta taina ba akhoi gi stadium gi taina akhoi amujau thong na kaurbe thong asigi mathakta jang na pi yoliba traffic jam jo reba jaga si di nong mak thugai dina khokai dina sido haiba wafam se thamde ba aduna san mirai gi thabak su tawa male aduna somna karamba mino laiba si stipend samana bane na khali aduna Government masi simasu bisa tawiu Chaliba January tarani thoidagi tarataruk fauba Ministry of Youth Affairs and Sports ki makhada Noidagi Gautam Buddha University da pangthokiba National Youth Festival da saruk yaba chatkiba awang nongpoki youth singi maphamda hanthana yengbagi thong sing chatharakiba adubu National Students Union of India na akanba muongdi yaningda phongdorakli Racial discrimination chatharakpagi damak Youth Affairs Sports Minister Phamdagi resign tawgadabani haina chirol amada khanghalakli Chandel district ki manung channa laiba Purum Tampak village na khundakibagi ningsing thauram ngasi khul aduda pangthokre ahumlak suba oina pangthokiba foundation day gi thauram aduda manitko amasung manitron gi chairman oiriba Hianglam Kendra gi MLA Dr Radhe Shyam Yumnam Autonomous District Council Sandel ki member TI's Hoption Chothe Kakching Amadi Waikhong Jila Parisat ki member Sing Amadi Purum Tampak ki Chief TH Boichang Chothe Susarukya ki MLA Dr Radhe Shyam Yumnam na Firal Chingkhatuna Haudokiba Thauram aduda Nat ki oiba jagoi isai amadi sana khotnabagi thauram kaya su pangthoki Thauram aduda Dr
राधेश्यामना कुकी हाइबा फुरुप असी नोमेडिक ओइबा थाइनदगी मफम अमदा लैताना लैरक्तबा हिंगनबगी लंबी थिरकपदा मफम अमदगी मफम अमदा होंदुना खुंदारकपा फुरुपनी हाइबगी मतांगदा वाफम कया फोंदोकी पनबयाबदी पुरुम तंपाक विलेज असी कुमजा लिसिंग अमगा चत्रेट सुपना मापनदगी खुंदाबा हौरखिबनी हाइरी All Manipur BDF Welfare Association na Changsilamba Seas Walk Strike adu Lenga ka yanaba purak padagi handokle haina AM BDF WA gi maikaidagi cherol amada khanghalakli Manipur government ki maikaidagi negotiation taunaba hairaktuna ngashi numit chungba pung 12 taba matamda IGP Dr S Ibom Chaga unarubada wari sanaba matamda makoina taliba demand singi matangda yanaba purak padagi firep asi laurakpani hairi Chahi Kulomgi Mamangda Tokiba Katna Chainaba Todok Amada Mihatina Hatok Pikraba Arambam Iboyamagi Apokpi Arambam Ibe Yamana Laibak Miam Gimating Nirakli Panbayai Rimsrota Laiba Nitainanda Prabhugi Laigi Inkol Manungda Laimin Nariba Arambam Sagai Mashel Katna Chainabagi Todokta Iboyama Soktun Laikidabani Englishing Amaga Chamapal Marfutaraga Taretki Marski Tang Taraga Tarukta Arambam Hero Ngau Amasung Mahaki Machamanau Singna Arambam Tambalchagi Machanupa Iboyaimabu Utup Watup Thang na Chingba Kutlai Sijinaduna Tamthina Pubadagi Rimsta Numitumaktada Laikatnaba Ngamdana Laikidabani Loinana Mihada Sida Chenaba Arambam Hero Ngau Arambam Ibo Pishak Amasung Arambam Dinamanigi Imung Manungi Miyoi Sing Numit Adumaktada Laikai Thadoktura Chenkibani Ngasi Manipur Press Club ta pangthopa paumi singa unaba amada ahal oirabi iboyai magi apokpi ibeyai mana macha kaina bagi maicha kok tringai mihat pasing asiga amuk hanna punna leiminaba ngamloi haina tengthaki mahakna phongdoki bada mihat asigi matangda Englishing amaga chamapal marputara taret ki Mars ki tang taraga nipanda Nitainanda Prabhu Soviet Committee ki mifam pangthoktuna arambam hero ngaubu machin manau Macha Masu Sing Laikai Dagi Matam Pumbagi Oina Tanthokpa Amadi Lai Seba Kakpa Haina Warip Lauki Masiga Loinana Mihad Asigi Matangda JAC Ama Semduna Mara Labor Sing Changjapam Pidaba Haina Yanaki Nauhaunana Amu Committee Asigi Mipam Ama Mamang Chahi Englishing Ani Tarat ki December ki Tang Kuntra Kamatoida Famduna Committee Asina Lep ki Warip Hongdaba Haina Warip Naki Nakalamaromda Mihad Pasingda Matik Chaba Chairak Pibagi Pausu Laikidringai Hero Ngogi Imung Manung Laigi Inkol Asida Amuk Hana Lairage Haina Singjubung Youth Organization da che Tharaki Cherol Asigi Manung Channa Singjubung Club ta Miyam ki Mifam Amatha Asigi Tang Taragum Doida Pangthoki Mifam Aduda Macha Kaina Bagi Maicha Koktribi Mahaki Pukningi Oiba Wapam Kharat Thamgi Haibada Yaraki de Haina Maral Sirakli Macha Hatpada Chenaba Miyoi Singa Amuk Hana Laigi Inkolda Laiminaba Ngamloi Mari Lenaba Singna Micheng Changbi Haina Mahakna Apil Taurakli Macha Masu Inchana Ni Hat Loanya Inchala Ishana Tabak Chacharua Lakpada Chachakuna Tani Irudania Lapada Moimiam Lumde Natana Namaku to Gabi Achina Moi du changa dia khoi kal man khang lai gani ha na gi phiban do dum ta ni mi ha pa de ki la ba adune lai ba sa isu jung da mak ta lai ba ngam ro da ba Haukiba January gitang taraga tareta akak naba pau ama fangbadagi na police station ki team na Moirang Lamkhai area da market lupa lising marifu oigadaba WY tablet lising ani ga konana miwe ama fare hairi Faraba miwe dudi Churachandpur district ki Laisanbung village tagi Haithang baite chahi yankhai gumdoi apopa laikidraba Solun baite ni Mahaki mathakta na police station na case ama register tokibaga loinana investigation chathaba hore haina Manipur Police Department ki PRO na thadorak pachirol aman hairi Indo Myanmar ngamkhai paringda ngaihak laitana chayet nariba no man's land da maikai anigi mari leinaba authority na sit sengbagi thabak jathakre mafam aduda Tengnopal District Administration Police Taramathoi Suba AR Myanmar gi DC Tamu amasu 98 Infantry Regiment ki apunba Mihut Singna punsinduna sit sengbagi thabak jathaki sit sengbagi thabak adu Manipur gi maikai dagi SP Tengnopal Dr S Ibom Chana Luchingki loinana Myanmar romdagi DC Tamuna Luchingduna chathaki Ayuk pung tare tagi pung tara fauba more gate number 2 dagi
Tamil Mandir Border Pillar 78 Faubada Lairiba number No Man's Land Aduda Maikai Animaktagi JCB Deeper Truck Amasung Tractor Sijinaduna Mapam Aduda Langshilamba Patta Haudi Sing Singdoki Hairiba Mapam Asida Matam Karagi Mamangda Patta Haudi Langshinba Sambal Kajil Lakibagi Chahit Navakaya Tokiba Mapamni Ado moigi de isu moigi apamba sana regularly masi tawsi haibagi apamba phongdore nakoina hek tawsi haiba matam duda khoida pau kubiro aduga join oina tawsi aduga nakoi lanai oina gi tawbo yaroi haidna ina maina haijagre moina su du yare anytime moina tawsi join khoigi seida cleanliness drive tawsi haiba matam da moina khoida pau pirakani aduga khoida join oina tawba haidna maina yanare Haukiba January Gitang Taraga Marida Sangai Proda Laiba Caft and PD Campus Ki Lever Rest House Chathakiba Caft and PD Leverers Welfare Association Ki Taruk Suba Annual General Conference Na Chatliba Jahi English Singani Taraga Nipan Taramapan Gi Oina Thau Pugadaba Sing Khan Krehaina Caft and PD Leverers Welfare Association Na Thadorak Pachol Aman Hairi Rural Auxiliaries for People's Action Rapana Numit Humni Chupna Tekjam Maning Ching the Laiba Ningtam Inkolda Chatharakiba Raijom Festival Ngasiloshin Kre Festival Adu Rapana Director of Ayushka Kutsam Naduna Mission Integrated for Development of Horticulture Amasung Horticulture and Soil Conservation Gi Mating Makada Chatharakibani Ngasigi Loshin Bagi Thauramadu Wangkem Assembly Constituency Ki MLA Kaisha Megachandra Kangaboki MLAs Okram Surjakumar Wangkaigi MLA Okram Henry Yauna Mioykiana Sarukyaki Festival Aduda Lamdam Asida Hauba Hidak Oina Sijinaba Yaba Lainung the Pangba Kanghu Yai Amuba Yai Angoba Ha Kuchapi Tekhau Yaiku Uri Moinambi Pulayan Manbi Yaingang Sing Thambau Mangrapan Amasung Kaukhana Chingba Pothok Sing Utki Festival Manungda Pangthokiba Mahi Marung Singhi Tongan Ba Changdam Naba Singda Makok Mathang Tarakraba Singda Manamatum Sukutsinaki The natural herbs sing the natural rhizome products sing si yamna popular or pataragadi sida laibiriba farmer sing hype tare kunda laibiriba chingkhong da tabiriba sing da tabiriba chingi chilnau sing oro aduga chingkhong da tabiriba ko Manipur gi lam chingkhong da sing da mangiba lam mayam sing si sigumba product mayam si puthok pataraga masigi market laiba taragadi akoi da amuke hena sokhat pa phangane India government ki NIOS ki Makada school ki Ojak Khudingmak training pinaba Thaurang Manipur dadi Kang Khong Chai Rehaina Democratic Students Alliance of Manipur Desamna Thokpa Chirol Amada Mari Lenaba Singi Pukning Chingsilakli Lamdam asida NIOS ki class 10 amadi class 12 ki certificate chatnai chatnate haiba wafam phauba Chayet Naba Lairibani Masida Oja Singbu NIOS ki Makada training Tauhangani Haiba Manipur government amadi SCERT gi Thaurang asi Huran Bada so Sinabagi Thawngni Khudakta Lepkadabani Hairi Unique Wildlife Protection Committee Manipur gi Mapan Suba Foundation Day celebration ngasi Mayang Imphal Sagai Sabida Achamba Thauram Amagaloina Napangthokre Thauram Aduda Wildlife Institute of India Dehradun gi Project Associate Dr. M. Brikamjit Sarma Wildlife Institute of India gi Junior Conservation Officer SI Rohikanta Amadi Atopa Myo Kyasu Sarugyaki Lamlaki Sa Uchek Singh Nushina Ngakpi Senbisi Haiba Amadi Wildlife Protection Act 1972 gi Makada Sa Uchek Phaba Hatpagi Mayokta Leiba Provision Sing Iraga Yauba Hoarding Sing Su Loktak Patki Nongpok Thangba Saruki Mapam Mangada Thetki United Progressive Club Wangjingna Wangjing High School da Yengshinba Chalubada Punna Oja Taraga Nithoi Leiba School Asida Handaki Session Haurakpada Ozaga Mari Transfer Taukre Oza Amana Chatlibat Tha Asida Retired Tauragani Masigi Mathakta Chaukidar Leite Classroom Toilet Fencing Matik Chana Leite Headmaster na Lanai Pesha Piduna School Senanaba Mi Amatham Hauri Masida Award pa Oja Yauna School Asigi Award Apa Sing Asi Education Minister na Athuba Matamda Yeshindrabadi Club Asina Miyam Galoina na Akanba Khongjang Changsilagani Hairi
Wangoi Assembly constituency ki manung channa top sifaida leiba ima nungthil leimagi nauna saba sanglen dangasi constituency asigi MLA o lukhoina sangakre state asigi tongan tongan ba mafam kya da leiriba laifam sing semgat nabagi senfam budget ta hapnanaba lengakna khanari haina sangaba asiga mari leinana paumi singda MLA lukhoina fongdoki Wangoi Maikai asi aruba laifam kaya leiba hi tongba yadaba mafamni masida leiriba laifam sing asi Manipur khaktadagi natana Manipur gi wangmada khundaduna leiriba miyoi singnasu khuramba laknari hairi ima nungthil leimagi sanglen asi Maikai adomgi miyamgi apambagi matung ina semgatpa ariba laifam sing semgatnabagi apamba lei haiba wafamsu mahakna thamlaki अरीबा अरुब लाइफम सेमनबीदमु पालिब सरकार से ऑनरेबल मिनिस्टर तानजरगा हंतकी अरीदसु बजेट पैसा खरा हापगा खोय पर्टिकुलरली सिगी लाइसंग सिमगी नतबदा लेरिब मणिपुर स्टेट सिगी अरुब ईश्वर की लाइफम लेन सिंग खरा खरा पुंग फाना मतम सिगा चुनबा यामना मतम सिगा चानबा मवंगदा सेमगत सागनबगीदमक्तसु बजेट पैसा खरा हापतना अईगिसु अई केंद्र सिगी लेरिब लाइफम सिंगसि सेमगत पयाबा सागत पयाबा मतम सिगा चानबा मवंगदा ईश्वरगी मफम सिंगसि सेमगत नबगी अईगिसु प्रपोज थमजगिबा लेखरे खरा सोयदना अमुक्तदा वन टाइम द नत्रगसु चही चही गी ओइना खरा सेमगतनबा मदुगी अयाबा अंडरस्टैंडिंग अमदि लेनजर Chahi tara nipan ki makhada leiba angang singhi oiba free eco screening Manipur Heart Foundation na Sky Hospital and Research Center Private Limited ka khutsam naduna sinduna Manipur ki district singda pangthok lagani haina cherol amada khangalakli free eco screening asi Ukhrul district ki oina January ki tangkun Thobal district ki oina January ki tangkun gahumdoi Churachandpur district ki oina January ki tangkun tra amasung Senapati district ki oina February ki tang ahumda district hospital singda pangthok lagani hairi Society for Empathy, Belief and Affection Sebana Sinduna Thobal Wakhada Haukiba January gi tang taretagi pangthoktuna lakpa numit taranigi vocational training ngarang loshin khre ching lemlaba ceremony amaga loinana pangthokiba training loshin bagi thauram aduga mari leinana drawing competition amasu pangthoki amadi sebagi president Wahengbam Rojitna lamdamasigi maru oina nupi singi senmitlon hengatnaba achar sembana chingba thabak sing pakshana chathanabagi wafam phongdoki loinana lamdam asigi naharo singi sana khotnabagi lamda pukning thaugatpa oina lakliba February gi tang anidagi open football tournament amasu haudoklagani haiba wafam su thamki The Cultural Forum Manipur ki life member oirambatanatana English singani taraga mathoi taraga humdoi fauba forum asigi president ki phamsu puramba sagolban moirang lairak machindagi Dr. Sorokhaibam Chauba Singna ngashi ayu ikhang khanghaudana laikidabada BT rota laiba forum asigi office ta member singna awaba phongdokre haina cherol amada khanghalakli loinana Dr. Sorokhaibam Chaubana laikidaba asi mensinba ngamlaroidaba mangjaba amani haina cherol asina makhatari Numit mangani chupna chathagadaba special training program for NGO functionaries of Northeast region ngasi Moirang Lamkhai da leiba Hotel Lakeview gi conference hall da pangthokre training program asi Datopan Thengadi National Board for Workers Education and Development Ministry of Labor and Empowerment Government of India Regional Office Imphal Nasinbani program in enhancing efficiency of NGO functionaries haibathim da Northeast ki Sikkim Tripura amadi Manipur yauna state sing asidagi lagba NGOs delegate kuntrana saruk yari Lakliba January ki tangkunda Family Welfare Services Manipur ki conference hall da Intensified Pulse Polio Immunization National Immunization Day 2018 gi matang da pangthokadaba state level workshop asida state asigi chief medical officer sing district family welfare officer amadi district immunization officer singna saruk yanaba Family Welfare Services Manipur ki director Dr. K Rajona thadorak pacherol amada khanghalakli Monalisa Chakraborty Kaubi chahi kungamapalom surabi nupi ama ngarang ayupung tara dagi thiba khangdana lairakli Mahaki mapuroibagi maming Chandan Chakraborty Kawi mahak phut mangaga inchi anirom wangi kuchu ngawi mai koidanai mayai oirapna wang chawi Mahak angangba machugi salwar kurta angauba machugi leggings amadi angauba machugi sandal ama tongki hairi kanagumba nupi asibu thengnabirabadi Imphal West District ki City Police Station da pau pibirakna bakhangalakli
इंग्लिसिंगनी तरा तरेट की ओइना मुस्लिम कम्युनिटी की आलिम महैरुई सिंगी स्कॉलरशिप फंगदबा सिंगी मिंग लाउथोक्ले स्कॉलरशिप असि चलिबा जनवरी 19 इमाम काउंसिल स्टेट हेड ऑफिस ता यंथोक्लगनी हाइना ऑल इंडिया इमाम्स काउंसिल की चेरोल अमना खंगलकली लंबी थोंग खुदोंग चादबगी अवाबा अमदी चही खुदिंगी चंप्रा पुथोकपगी चांग हंथरकपगी मिपाइबा मरकता ममिंग लैरबा कचाईगी चंप्रा फेस्टिवल हौख्रे हिरम असिगी मतंगदा इंपैक्ट न्यूज़ की रिपोर्टर कैटरमेम प्रेमचान अमदी कैमरा पर्सन इरोम इनाउदगी अखनब रिपोर्ट अमा उख्रुल डिस्ट्रिक्ट की मनुंग चना लैबा मफम अम्मा ओइरिबा महाउ लैबा अचौबा चंप्रा पुथोकपदा ममिंग चतलिबा कचाई खुल असे उख्रुल डिस्ट्रिक्ट हेडक्वार्टर दगी किलोमीटर हुमफुरोम चटलगा लैबा खरम मनुंग हुंजिनबा चिंगी खुल अमनी चंप्रा पुथोकपना मरुइबा सिनफम ओइरिबा युम चहुमलोम ताबा खुल असिगी मियामना हौजिक ख्वाइदगी मिपाइरिबा असि मखोइगी मरु ओइबा सेंथोक लंबी ओइरिबा चंप्रा पुथोकपगी चांग हंथरकपा असिनी अखोई की चंप्रा से हानदी याम पालमबनेबा हुजी पांद्रे मसी क्रीनो मसीसु अखोई मसु खंगनिंगेबा मसी एक्सपर्ट की असुम तौरका फगनी हाइबसिसु अखोई पामे हन्न बुथोकपदी ओइदगी यामी हुजिकदी याम हंथरे अदुगा कुमसीसी नोंग जुमनबगी हेन्ना हंथै कचाई खुलगी खुंजा सिंगना पुथोकलिबा चंप्रा सिंग असि पोथोक हेंगत हन्नबा अमदी पुथोकलिबा चंप्रा सिंग असि मफम चाना ललोन इतिक तौदुना चौखट खुंजेलदा मंगजल थानबगी वखललोंदा अहानबा डिस्ट्रिक्ट लेवल कचाई लेमन फेस्टिवल असि हौखिबा चही इंग्लिसिंग अनिगा 15 दगी होदोखिबनी अदुबु चही खुदिंगी कचाई लेमन फेस्टिवल लेपतना पांथोकलबसु पोथोक हंथरकपा अमदी चंप्रागी महाव अमदी चावबगी चांग हंथरकपा असिदा खुंजा सिंगना मिपाइनरकली दिन ओइना पंबी अमदा 10 गुंबा पालमबदो होजिक टीम 3 से याम वाना दा लोवे तीन याबा दोनसु हंथबनिगो पांबी अदु लोइना सिखरबा चही असिगी ओइना 13 सुबा डिस्ट्रिक्ट लेवल कचाई लेमन फेस्टिवल जनवरी की 19 दगी कचाई खुलगी लंपाकता तोंगान बा मरी लेनाबा लोइशंग सिंगी तेंगबांग लोइना हॉर्टिकल्चर अमदि सोइल कंजर्वेशन मिनिस्टर थोनौजम श्याम कुमार हौदोखी अदुबु मियामना पामना चानरिबा ममिंग लेरेबा कचाई की चंप्रा सिंग असि मगुन यामना हंथरकले हाइना ICAR and KBK उख्रुलगी साइंटिस्ट सोलै लुरमना इम्पैक्ट न्यूज़ का अखनन उनबा मदा फोंदोरखी ममाम फेस्टिवल ददी महैसी क्वालिटी सी याम फरमे एवरेज 70% 80% सिको एखोइना मार्क पिबसे हंदक सी 60 योबा ngamdreba फर्स्ट ताबसी 59.5 असिंगत फंगनुना लैरिबने एखोइन यंगसी मागी मरुओइना मागी साइज डायमीटर से एखोइन सी यंगे अनि सुबदा TSS हाइनको टोटल सोल्युबल सॉलिड से सीमा सी कंटेंट से मसी क्वालिटी पैरामीटर्स अमा ओइना वांगरगे हेन फगदोरिमने अदुना मसी क्यामुक वांगब्रा हेबसे सी यंगे अहुम सुबदा इवन जूस कंटेंट से जिक लैरिबा प्लांटेशन सिदा एखोइने रिजुविनेशन हाबा रिजुविनेशन पैकेज असि तौहनबा अनि सुबना न्यू प्लांटेशन से मसी तौबा याबनी कचाई खुंजा सिंगी ख्वाइदगी चाउन खुदोंग चादबा सिंगी मरकता लंबी थोंगी अवाबा सिसु अमनी खुल असिदगी खुल टाउन फाउबगी लंबी असि असुकी मतिक फत्तबना खुंजा सिंगना अवाबा कया मायोकदरी मरु ओइना कचाई खुल जरदा किलोमीटर 10 रोम असिदी का हेना फिबम फत्तबा मरमना लंबी अदुदा गाड़ी चटपदा करी खुदोंग थिबा थोकदगी हाइना मियाम मी पाइना हौरी खुल असिदगी खुल टाउन फाउबा चटनबगीदमक लुपा चामगा मरफू गाड़ी बरा ओइना पिदुना चथोकसिन तौदुना लैरी नोंगमदा टैक्सी मंगारा खक चटपा असिनसु खुंजा सिंगी अपेनबदी ओइद्री लंबी सिदी याम थिए अदुगा गवर्नमेंट की कइनो मतेंग सि कया फंगदे अखोइरोमददी उख्रुदिगी न गजाय लागबसे लंबी की कंडीशन से याम फदबनेना अखोइ चथोक चसन दबदी याम होय अदुगा अखोइ की मान करिगुंबा पुथोक पुसिन दरसु याम होय तरागा मैलक शुबा कचाई लेमन फेस्टिवल असिना मरम ओइरगा खुंजा सिंगी अवाब खरदि कोकलगनी हाइना खुंजा सिंगना थाजाबा थमहौरी खुंजा सिंगना थाजरिबसि मरु ओइना मिनिस्टर थोनाउजुम श्याम कुमारना चंप्रा पुथोकपगी चांग हेंगरहन्नबा अमदि चंप्रा पामिद ताबा लैना कयादगी नाकथोखन्नबा महाक मसामक याउना मरि लेनाबा लोइसंग सिंगी मिहुत सिंग खुल असिदा तोइना लाकपा हौरगनी हाइना थाजाबा पिरमखिबा सिनी फरमासिगा थेंगनाबा प्रॉब्लम मयाम लेरंगनी नसीदी गवर्नमेंट सखंगीदबा मसी कोइना मफम लाब कांदा lambi ke problem there's no facilities of this one movement facility also community facility like there ipare jo bakanda I will request the honorable minister to function it immediately department se expert officers se field tha gane ai jo moi rona lakani field within this month I will construct the market set
a government is not agree to construct the custom department, then I will have the 4 billion for permit. A material pang. Tapos yung bank loan pa magadi. Ay nag-credit ako matudi within 10 days na ay loan na pihin nga niya. Manipur ki tungan mafam singdagi khwaidagi hena champra puthokpura maming lereba mafam masigi champra asi matam gi matung hena haibadi haukhiba chahi ani homgi asigi matung da haibatai kogi champra puthokpugi chang asi asum handrak pamaramna mafam asi lereba khunja singna mokogi sentolami oiriba champra asi mut khigira haibagi mipaina badi pogli asigi mathakta tungan ba maram kaya amana khulasi chakot khongthangda thinda hanbagi masang amasu oiri kogi kachai village lakung matan leiriba lambi gi phiba masi adogi matik phatre mai lenaba sing maruina government na athu matam na miyang changhawragadi manipur gi tanglaba chumlaba chapra makhalasi hingar hanbada mateng pangani haibasi longmi sing amadi khungang asigi khul asigi miyang bi thajabani hojiki on the camera person iro mosakaloina porom jariba ai ketemayum premsan impact news kachai village ukrul Delhi Chief Minister Arvind Kejriwal da achoba chaithing ama oina Aam Aadmi Party ki MLA kunbu Parliamentary Secretary oina Office of Profit paisile haibagi marada disqualify taunaba Election Commission na President Ramnath Kovinda recommendation thajinkre amaromda AAP MLA singna Election Commission na President da thakiba recommendation gi mayukta Delhi High Court ta move taukre MLA taret na tharakiba plea sing adu Acting Chief Justice Gita Mittal na luchingba High Court ki bench ta athuba the hearing chathanaba ngasigi list su yaukrabani Prashant Patel kauba lawyer amana Aam Aadmi Party ki MLA kungama thoibu Parliamentary Secretary oina office pahan bagi mayokta petition ama Election Commission da tharakibani Rajouri Garden ki MLA Jarnail Singh di Punjab ta mikhal thengnanaba resign taukiba maramna mahaki mathakta proceeding drop taukibadagi MLA kungi mayokta Election Commissioner recommendation adu thokibani Central Government ki Hajj subsidy muthatnaba khongthang gi matangda makhoi gi oiba mot phongdokladuna Popular Front of India Central Secretariat na laibak asigi manung amasung mapanda paikhatpa tongan ba religion gi oiba thabak thoram sing asi religion sing adubu thajana chachariba singi makhuta adumak laingakna laihannaba amadi semjanaba hairi Kumbh Mela Amarnath Kailash Manasa asina chingba religion ga mari lainaba thabak thoram kayada subsidy piri masida khanghaudana amadi has subsidy khaktabu muthat naba laurakliba khongthang asi discriminatory amadi divisive oi haina lawi haiba wafamsu palakli has asi atopagi financial assistance yaudраga su muslim community na chatpangamgani haina su palakli hauzik nongmagi oiba sanabagi pauda Kenya amadi USA anina hum suba Manipur statehood de women's polo tournament ki final da lamba taunaragani malim yoina hanba sagol kangjai sanakiba mapam mapal kangjai bungda ngasi sanakiba nupi gi polo tournament asigi league match amada Kenya polo team gi sanaroi Nikki Barlona panjil manga Tiva Gross na panjil ahum aduga Kela Miller na panjil amaga chanduna Indian Polo Association bu yamna lakchana panjil mapan ahum da maitiba pibangam ki Match asida maithi hauraba Indian Polo Association ki panjil ahum aduna Monica Saxena na janki chatharakliba nupi gi polo tournament asigi ngasi sanakiba roiba liktana USA polo team na Australia polo team bu panjil ahum anida maithi ba pibangam ki tournament asigi final changraba USA polo team gi sanaroi Olivia Stringer na panjil ani aduga Marisha Wells na panjil amaga chanki Aroiba league match asida maithi hauraba Australia polo team gi panjil ani aduna Whitney Warren amasung Belly Mascot ani na chanki Department of Tourism ki senthang makada All Manipur Polo Association sinduna Manipur gi laihaudagi nupi sangol kangjai sanaroi singna malim gi thakta mafam ama kanbang ngamnana ba pangthokliba polo tournament asida mapalam gi polo team mari yauna team taruk na sarukyari Manipur na statehood de phangkiba numit January gi tang kun gama thoida chatharakliba women's polo tournament asigi final match sanaragani Ahum Suba Ima Manishang Memorial State Level for aside mini boys under 35 kg football tournament Lions Club Kangjabi LKYDA team A Laifam Khunau ani amadi RKC team A Khoyathong Mai Pakre
FIFA Under 17 World Cup ki sanaroi Boris Thangjam amadi Khuman Them Ninthoi Ngamba anina ahanba oina football sanaba hawrakiba Rising Knowledge Club Khoyathong ki sanabungda ngasi sanakiba tournament asigi ahanba likta Lions Club Kangjabina KSYC Khuraibu Panjil amasinoda maithiba pikibaga loinana ani suba liktana PYDA Luwang Shangba match sanaba laktabadagi All Team A Uripokna walk over phangki Chathariba football tournament asigi ngasi sanakiba ahum suba likta LKYDA Team A laifam khunawna Thau Team B Thangmaibanbu yamna lakshana Panjil Mari Sinoda maithiba pibangam kibaga loinana Mari suba liktana RKC Team A Khoyathongna UUFC Uripokpu Panjil ani Sinoda maithiba pibangam ki Yengkhom Sandip ki senthang makhada Rising Knowledge Club Khoyathongna sinduna club asigi sanabungda chathariba football tournament asida football team taraga nipan sarukyari hayeng tournament asigi makhata ba league match sing sanaragani Taranithoi suba Khangemba football trophy da SRDC Langthabal amadi AFA Thobal ani semi final changbangam khre Kyamgai Youth Pioneer Club Kyamgai Haibong Makhong na sinduna club asigi sanabungda ngasi sanakiba football tournament asigi ahanba quarter finals da SRDC Langthabal gi sanaroi inaw Lashingam Natwar amadi Santosna match asigi tare taraga manga kunga manga amasung kuntra baga manga suba minute singda Panjil amamam chanduna LLK Karambu Panjil Mari Sinoda maithiba piki Chathariba football tournament asigi ngasi sanakiba ani shuba quarter final dana AFA Thobal gi sanaroi Shushilna match asigi tara taret amadi kuntraga taruk suba minute singda Panjil ani aduga Krishnananda Priyananda amashung Jelnauna match ki kunga humdoi kuntraga mari amadi nifuga mari suba minute singda Panjil amamam chanduna Angel Uripokpu yamna lakchana Panjil manga sinoda maithiba pibangam ki Chathariba football tournament asida maming leiba football team taraga taretna knockout basis da tournament asigi mapu oinanaba athoi ahen tanari hayeng football tournament asigi ahum suba amadi mari suba quarter final match sing sanaragani Kunmapan suba Langthabal Kendra Interclubs Football Tournament ki taruk suba likta LCDC Chajing Mamang Lekai Awang Maipakre ngasi chathariba football tournament asi hangdokpagi thoramaduda MS Sapam Nursery ki proprietor S Dineshor Lilong Ward number 2 ki councillor Pramodini amadi Excise Department ki retired ASIS Rajena team anima ki sanaroi sing amadi match official singa sakhang maikhang nabagi thoram ama pangtokhi Ngasigi league match asida LCDC Chajing Mamang Awang Lekaina Langthabal Khopum Cultural Club Langthabal Khopumbu Panjil ani amada maithiba pibangam ki match asida mai pakraba LCDC Chajing Mamang Lekai Awangi sanaroi SIs Sundarjit amadi S Netrajit anina Panjil amamam chanki maithi horaba Langthabal Khopum Cultural Club Langthabal Khopumgi amatangairaba Panjil aduna L Lanurung na chanki match asida Sanabagi Chana Kalong Thugairubagi Dama Langthabal Khopum Cultural Club Langthabal Khopumgi Sanaroi Ji Paujen Daida match asigi center referee na yellow card piki Chathariba football tournament asida football team taragani thoina saruk yaduna league match asida athoi ahen tanari hayeng sanagadaba taret suba league LKHYC Langthabal Chinga amadi SYDSSA Liwa ani lamba taunaragani Khunjampad ground Kakching dangasi sanakiba tara taret suba Sena Cup 2018 gi taret suba match amada DYA amadi YWU Panjil amamam chanaduna draw oikre DYA gi Panjiladu e Rustamna match ki tara mathoi suba minute chanki YWU gi Panjiladuna M Dineshna match ki nifuga nipan suba minute chanki
मैच असिगी यांखैगा निपान सुबा मिनिटा YWU की सानरोय KI श्रीसिकांतना तौरुबा फॉल किदमक रेफरीना येलो कार्ड अमा बुक तौखी चथारिबा कप असिगी ngasi sanakhiba निपान सुबा मैच तना KPSC na FC lamjongbu panjil ama sinoda maithiba pikre KPSC gi maipakpagi amata ngairaba panjil adu match ki kuntra suba minute S Justin na chanbangam kibani match asidasu KPSC gi and Monish amadi FC lamjaw gi kalingang surong anina match ki mathang setna kun amadi kun humdoi suba minute singda tawruba fall asigi damak referee na yellow card amamam book tawki Taretlak Suba Kanglai Mega Sports Festival Pangthoklagani Haina Kanglai Park Students Association KASena Chirol Amada Khanghalakli Haurakliba Miro Singbu Phatraba Chanabi Singdagi Lapthoktuna Masamau Phaba Tinjang Kaijang Daba Khunai Ama Oinabagidamak Mars ki Tang Amadagi Taruk Fauba Sports Festival asi Tongan Tongan ba Mafam Kayada Pangthokadauri Masida football Chaibi Yendam Naba Thangta Kang Amadi Marathon race Hairiba Masada Sing asi Yaugani Hairi Kuntraga Nithoi Suba Sub Junior Amadi Junior Boys and Girls State Level Archery Championship Ngasisu Makatana Matching Sathari Ngasi Khumal Lampak Sports Complex ta Sanakiba 50+50 meter Junior Girls ki compound masana asida Junior Girls Individual Compound masana ani asida Sai RC ki Sanaroy M Rupamna ahanba position tabangam ki 50+50 meter Boys ki Compound masana amasung Junior Boys Individual Compound masana ani asidana Sai RC ki Sanaroy S Rajendro na ahanba position tabangam ki 70+70 meter Junior Girls Recurve masana da Sai RC ki Sanaroy TI Sananina point chatruka taraga humdoi fanglaga ahanba position aduga masana asigi Junior Boys tana Sai RC ki Sanaroy TI Sana machana point chatruka kuntra mari fanglaga ahanba position taki Chathariba Archery Championship asigi Junior Girls Individual Recurve ki masana da NSA ki Sanaroy Y Anupamana ahanba position takibaga loinana masana asigi Junior Boys tana Sai RC ki Sanaroy T Sen Maitaina ahanba position tabangam ki Manipur Archery Association ki miche makada pangthokliba Archery Championship asida Manipur ki tongan ba unit taraga mangadagi nupa macha amadi nupi macha chahumga yankhai romna saruk yari Chathariba Archery Championship asigi hayeng makhataba matching sanaragani Ahanba Haibok T20 Cricket Tournament Re Young Star Nagamapal Amadi Chem Khagempali ani mai pakre Manipur Cricket Association ki meeting makada Langthabal Sporting Club na sinduna ngasi ayuk Langthabal Public Ground da sanakiba tournament asigi kungani thoi suba league da toss ngamkiba PTCC patsoina fielding hana sananaba warip loki match asigi ahanba innings sanakiba Re Young Star Nagamapal na match asigi opiba over kunda wicket taruk turaga run chamaga yankhai ga nithoi lobangamki Masigi Paukumda Anishuba innings Sanakiba PTCC Patsoina match asigi apiba over kunda wicket taruk turaga supnagi run marfuga manga khak lauduna match asi run humputareta maithibananki match asi da run kuntraga tareta madi wicket ama laukiba Re Young Star Nagamapalgi all rounder Jayantana man of the match taki Chathariba cricket tournament asigi ngasi nungthil Sanakiba Kulhumdoi suba ligtana toss ngamkiba champ Khagempalina batting hana sanakiba match asigi apiba over kunda wicket mari turaga run chamaga marfutara mari lauki match asigi anishuba innings sanakiba SSU Singjamaina match asigi apiba over kunda wicket taret turaga supna tagi run chamaga supna taruk khak lauduna match asi run marfutaraga humdoida maithibananki champ Khagempaligi all rounder Arpit Rauna run humputaruk amadi wicket ani lauduna Match asigi man of the match taki Chathariba T20 cricket tournament asida cricket team kungama thoina saruk yari hayeng Chathariba T20 cricket tournament asigi makhataba league match ani sanaragani
अरोबदा बुलेटिन असि हेडलाइंस अमहन मियाम द थमजगे रिपब्लिक डे नक्शिलकपगा लोइना लौखलकपा चेक्सिल थौरांगी सरुक अमा ओइना तोंगान तोंगान मफमसिंगदा तिहुंबगी थबक चथखरे Manipur government ki senba chahi English ni tara nipan tara mapan ki budget ta Technopol district ki chawkhat tharam sing yahan gadabani haina Kuki Chief Association Technopol district na demand korani ISBT mamang dagi kumal lampak taba lambi ki mapalda pophan thamni basingna kaithel sagani saroi habagi chap chaba waham thangalu haduna wakani kham chathakre Delhi da Aam Aadmi Party ke MLA kunbu disqualify taunaba election commission of president da recommendation thazin kre party na Delhi High Court da mutawki amasung January gi tang kun jama thoida Kenya amadi USA ani na hum suba Manipur state with the women's polo tournament ki final da lapa taunaragani